Moreh da Kuki militant singna state force ta landaba leptri. Kuki militant singna Moreh da leiriba state security force ta bom amadi nongmai kapsinduna landarakpa leptri. Masigi manung chana ngasi ayuk Moreh da curfew komthok ringai chairakta Kuki militant singna nongmai round kaya kapsinduna akanba mawongda landarakre. Press na phangba pawda Indo-Myanmar border town da Kanglup ki irang usina maram oraga hanadagi curfew thamduna lakhi. Adubo curfew asi ngasi ayuk pung 6 tagi mapal fawa komthokhi. Curfew komthok ringai marung miyamna dukana chingba hangnarakpadagi miyamna pochai leiringai Moreh da lebe special commando gi team amasu normal oina patrolling chatlingai ayuk pung 9 minute yankhai rom tabu matamda Kuki militant singna nongmai round kaya kapsilaktuna landarakhi. Commando gi maikei dagisu khudak ta handuna kapada akan mamong da khutthokna ki hairi. Tungda Moreh police station da attach tawdun leiriba SP amadi osina luchingba ahenba team sangsinduna Kuki militant singa du tathoknaba Moreh ward number 8 romda sangsilubada Kuki militant singna nongmai kapsilakpadagi mafam adudasu akanba mawongda khutthoknaki. Makatana Moreh ward number 9 amadi ward number 7 sangsilubadasu Kuki militant singna Ilora hotel Moreh high school lambi kanan beng amadi chawang faina chingba mafam singda nongmai amadi bom yauna landarakpadagi state force na suhanduna kapada chawna khutthoknaki. Chairaktuda Assam Rifles ki team yauna state force singna Kuki militant singna nongmai kablak diba maikei adomda 81 mm gi bom kaya kapsin badagi Kuki militant sing adu nongmai kapa lepki hairi. Nakal ani gi marakta khutthoknaba adu namidungba matung pung ani adwai fawba chathaki. Khutthoknaba aduda security force ki maikei da misimina natraga asok apan amata yaukhi de hairi. Tungda security force na Moreh town gi akoiba mafam singda thiba humba chathakre hairi.